How's Sona River, Russia, Amazon, Ukraine, you will land from Masida, Russia, Gidamakta, North Korea, you will Matang Sing Leb Loidori, Nasing a Simak Sona River land from Masida, North Korean land me Kayama, Russia, Gidamakta, Hawaii Takre, Kayama, a sis land Tingley, Masidaki Ahen, but land me listen contrarum, Lakani High, Biki, but an over report Lake Krabamatunda, Masi Kaktanatana. Russia, Gidamakta, North Korea, and Pangakado River Mating, a sea. Lanmi Kaktanatana, Missile launcher sing Bakayama Yauga, the Rehybagi Oiba, Wafum sing Fundorakli. Another video of the Ramada Amuka Nataramu Suri. Housing Sona River, Russia, Ukraine, Yuba land from Masida, North Korea, Amazon, Russia, Yoiba partnership. Housing known as Chaksilakliba, Miamang the Opali Torakliba, Wafum sing Asigi Oiba Matanga, Lakiva update Eduki, Makasham Tarakwa Oina. Ukrainian losing but Zelensky Yimaiki. Housing Russia, Amazon, Ukraine, Gioina Sona River land from Masida, Russia, Gioina Lady Balami Asikatinetana. North Korea land mission Yokshin Duna Yamna job Kudung Tinga Ama Oe, Hyper Wafum Masi Fundukuna. Russia and Houses Chatariba Kontang Asida, North Korea Hidiba country as Malemasi Yoina. Hiram Kuting Makta, technology the Oyira, Natragan lady, but Atopa fill the boy, the Yam isolate Tauduna labor country, Adabu, Warmonger Amagumna, Nahak Layton, Yamna Land Pamba, Amada Natragan Amada Kahuduna lady, but country as Makogi lady, but land me as Malemasi Yoina, Housing lady, but Tasing land from Singu, even knowledge like they must see you over. Makoy the training sing amata yaudana lady beni adubu Russia gi Maikeri Ukraine the Poratuna Makoy the Masigumlaba Tamtiraba knowledge sing asi Pisin Bana Yamna Tamtiningai Oiba knowledge Kayam Funkidona Hena threat lakani Madu the Sunatana North Korea bu Russia gi Maikeri International Yoiba platform Masida Yamna Chawna Kankatba Defense Yoiba Hira Masida Anoba technology Amasung Makal Makaka Yoiba advanced Web Kusukulai Yama Pisin Masina Maram Oiduna Yamna Chaw regional conflict ama Lakpa Yabu Yoiba trade ama Piri Maruina North Korea Yoina Ladyba missile program Asina Maki missile na Yoduna Ladyba Asia Yoina Ladyba country Asida Hena Sauba Kudung Tiningai Amar Putin Gimaiki or Hele Hyperwafa Masim Hang from the P. Adabu Russia gi Maiki Digi, Housing Sona River land from Masida, North Korea land mission gi Maiki Digi, Russia gi Ngam Kai Asibu, Kanabagi the Makta Teneriba land from Asida Tawai Fawa Pamudana, Lantineriba Asigi the Makta, North Korea, Adukimati Yamna Chowna, Tagat Papondo Cray. Makata na so housing Ukraine high countries the Ladyba, Nazi gi Wakalon jail of musing Asina, Russia the Howrukliba Kai Howrukliba Kudima Asibagi, Naktonga Bagi the Makta, Teneriba land from Asida North Korea Kusamna Duna Chapinagani hide the Russian government ki Maiki officially Fondokli. Zelensky Matung in housing Sona River land from Masida, Russia seasonary missile launching pet launcher sing asi. Ukraine gi Maiki digi satharak attack na yamna chawna amang ata thokpa gi masing wasilagriba asibu nahuna na refill tawnabagi damakta North Korea gi Maiki digi makoina semjaba missile launcher sing asi Russia gi damakta tharakadawri haibagi oiba wafam sing asiga loinena North Korea na sajaba Hwasong 11A haina khangnariba yamna tamthiba missile sing gi manungda amani hairiba asisu hauji Russia da piduna Ukraine gi mathakta attack jata hangadawri haibagi oiba wafam asi claim tawri Hwasong 11A Hairiba Misalasi Adukimati Yamna Chauba Payload Sing Puduna hit Tobangamba Misal Amakak Oiba Kaktanatana Maki Top Maguna Mahaiba Jaraga the Hausikimatam Asida country Yamna Kanatana Riba Misalasi the Kabkrab Matung the air defense system sing Asibu District Tonabanataka Madutaki Natung Nabagida Maneuver Tobangamba Tadokazin Tobangambagi Oiba Power Adu Suryauri Hairiba Misal Asina target Adu hit Tauron Dagi Oiba Matam Asida Pull up Tauduna Matakta trajectory as a hyped home to club Matung the hit Tobangambana, Masibu air defense system Ayamaki Maiki Digi. Intercept Toba Masibu Trek Toba the Yamna Awaba Misalama Oidibani hide no Funduklibani. Hidiba Misala si Russiana Sava, Iskander Misal Yamna Mashak Manaba Adu, Madudaki Karena Jauba, Adu Quaidi Hena Yamna, Masidatam Tiliba Asina. Misalasi nuclear weapon, nuclear payloads in Haptuna Kapayaba Misal Ama Oibana. Ukraine Yamna Jobu Kudung Tiningai Oi Habawafa Masini. Masida Dantana, Kim Jong-un Maiki Russia the Makta Kudul Torukliba Misal Asida, Hwasong B Haibat Tongan Baberenama. Experts in Yimatung in the Hwasong B Haidiba Asi Rocket long range Kapayaba, Rocket Amakani Haiduna, Fondokli, Haidiba, Misal Asisu, Russia the Makta North Korean Pirakaduri, Maramasina, land from Masida Russia in a what live Kulai Amasung land me as in North Korea Maiki Yamna phone, what the Navigi the Makta support directly. Sovereign ballistic missile ni haide ba Hwasong A ballistic missile asi
cruise missile amana chatpagi mong amakhaktasu chatpa ngamba yamna tamtiba missile asiga loinena Hwasong gi oiriba long range rocket missile gumbagi oiba fibam asigi khulai asiga Russia da hujik khudol tawsillaklabani lanfam asi Russia gi oinadi matam kharaga sangna chathaba ngamnabagi oiba capacity adu lakadori hꯧꯖꯤꯛꯁꯤ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯤꯁꯤꯜꯂꯛꯂꯤꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯦꯇꯣ ꯑꯃꯁꯨꯡ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯔꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤꯅ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯖꯄꯥꯟ ꯑꯃꯁꯨꯡ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯠꯅꯔꯁꯤꯞ ꯑꯃ ꯐꯣꯔꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯌꯨ ꯅꯦꯇꯣ ꯑꯃꯁꯨꯡ ꯌꯨ ꯑꯦꯁꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯂꯦꯞꯇ꯭ꯔꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨꯗ ꯅꯦꯇꯣ ꯆꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯕꯨ ꯀꯟꯅꯕ ꯑꯃꯁꯨꯡ ꯅꯦꯇꯣꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯑꯣꯏꯔꯤꯕ ꯂꯤꯊꯨꯅꯤꯌꯥ ꯂꯦꯠꯚꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯔꯥꯗꯥꯔ ꯁꯤꯁꯇꯦꯝ ꯀꯌꯥ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯪꯁꯤꯜꯂꯛꯂꯤ ꯄꯣꯂꯦꯟꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯊꯨꯑꯥꯅꯤꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯏꯟꯀꯔꯖꯟ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯑꯁꯤꯕꯨ ꯃꯣꯅꯤꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔ ꯄꯦꯇ꯭ꯔꯣꯂꯤꯡꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯨꯔꯀꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ F-16 ꯐꯥꯏꯇꯔ ꯖꯦꯠ 5 ꯑꯃꯒꯁꯨ ꯗꯦꯄ꯭ꯂꯣꯏ ꯇꯧꯍꯟꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯑꯦꯌꯔ ꯄꯣꯂꯤꯁꯤꯡꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯒꯗꯧꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯣꯃꯥꯅꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯏꯇꯂꯤꯒ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯕꯨ ꯑꯦꯌꯔ ꯄꯣꯂꯤꯁꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯆꯠꯊꯔꯤ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥꯗꯒꯤ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯃꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯍꯦꯟꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯕ ꯗ꯭ꯔꯣꯟ ꯑꯍꯨꯝ ꯔꯣꯃꯥꯅꯤꯌꯥ ꯑꯃꯁꯨꯡ ꯏꯇꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯇ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯐꯥꯏꯇꯔ ꯖꯦꯠ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯕꯦꯂꯥꯔꯨꯁ ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯇꯨꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯣꯏꯔꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯎꯗꯅꯕ ꯃꯇꯦꯡ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯗ ꯌꯧꯔꯛꯄ ꯑꯗꯨꯃꯛ ꯂꯦꯞꯇ꯭ꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯇꯥꯁꯤꯜꯂꯛꯇꯨꯅ ꯄꯣꯈꯥꯏꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯩꯔꯤ ꯇꯁꯦꯡꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯗꯅ ꯌꯨꯀ꯭ꯔꯦꯟꯗ ꯀꯥꯞꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯠ ꯑꯁꯤ ꯊꯩꯗꯣꯛꯈꯤꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯛꯂꯦ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣ ꯑꯃꯁꯨꯡ ꯏꯌꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯤꯛ ꯆꯥꯔꯛꯇꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅ ꯔꯁꯤꯌꯥꯗ ꯄꯥꯡꯁꯤꯜꯂꯛꯂꯤꯕ ꯃꯇꯦꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯅ ꯅꯦꯇꯣꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯁꯤꯒꯤ ꯑꯦꯛꯁꯆꯦꯟꯖꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯤꯔꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯖꯄꯥꯟ ꯑꯃꯁꯨꯡ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯦꯟꯅ ꯃꯤꯄꯥꯏꯍꯜꯂꯤ ꯔꯤꯄꯣꯔꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯁꯤꯌꯥꯒꯤꯗꯃꯛꯇ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯂꯥꯟꯃꯤꯁꯤꯡ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯦꯛꯁꯆꯦꯟꯖ ꯑꯣꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜꯁꯤꯡ ꯁꯦꯝꯅꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯕ꯭ꯂꯨ ꯄ꯭ꯔꯤꯟꯠ ꯑꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗ ꯄꯤꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯀꯜꯂꯛꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯇꯔꯟ ꯊꯪꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯕꯅꯤ